ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯝꯕꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯣꯏꯕꯨꯔꯦꯜ ꯂꯩꯕꯥꯛꯇꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯃꯥꯒꯤ ꯀꯥꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯨ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯥꯒꯤ ꯆꯨꯝꯊꯥꯡ, ꯏꯆꯥꯕꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯤꯗꯅ꯫ ꯆꯨꯝꯊꯥꯡꯗꯨ ꯏꯁꯩ ꯁꯛꯂꯝꯕ ꯂꯦꯞꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯅꯥꯏꯇꯣꯝ ꯁꯥꯆꯕꯤ ꯅꯍꯥꯛ ꯈꯛꯇꯅꯤꯗꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤ ꯌꯦꯡꯁꯤꯟꯕꯁꯨ ꯃꯊꯧ ꯇꯥꯔꯛꯀꯅꯤ꯫ ꯅꯕꯨꯡ ꯑꯃ ꯅꯧꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯅꯍꯥꯛꯄꯨ ꯅꯄꯥ ꯅꯤꯡꯊꯧꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅꯕ꯫ ꯋꯥꯗ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯃꯔꯛ ꯐꯠꯊꯠꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯃꯗꯨ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯖꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯨꯝꯊꯥꯡ ꯁꯥꯎꯔꯞ ꯇꯧꯅ, ꯀꯩꯒꯤꯅꯣ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯖꯗꯕꯁꯤꯡ ꯑꯁꯤ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯁꯤꯕꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯆꯍꯤ 100 ꯄꯨꯟꯁꯤꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯗꯨꯃꯛ ꯂꯩꯕꯥꯛ ꯉꯥꯛꯂꯒ ꯂꯩꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯕꯅꯣ? ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥ ꯋꯥꯍꯩꯒꯤꯁꯦ꯫ ꯑꯩꯈꯣꯏꯁꯤ ꯆꯍꯤ 100 ꯍꯤꯡꯖꯩ ꯍꯥꯏꯔꯒꯁꯨ ꯆꯍꯤ 107 ꯁꯨꯔꯛꯂꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯟꯊꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯨꯛ ꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯉꯥꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯆꯍꯤ 101 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯁꯤꯗꯤ ꯏꯃꯥ, ꯆꯍꯤ 3 ꯋꯥꯠꯂꯤ꯫ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯃꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯅꯌꯥ ꯅꯨꯄꯥꯗꯣ ꯑꯐꯕ ꯑꯃ ꯊꯤꯍꯧꯔꯁꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯥ ꯁꯥꯔꯞꯅ, ꯀꯔꯝ ꯉꯥꯡꯅꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯍꯦꯟꯅ ꯉꯥꯎꯖꯩ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯀꯔꯝ ꯉꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯀꯌꯥ ꯈꯪꯐꯥꯠꯇꯦ꯫ ꯃꯁꯤꯅꯁꯨ ꯑꯌꯥꯝꯕ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯅꯤ꯫ ꯃꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕ ꯃꯔꯝꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯌꯥꯗꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩ, ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯗꯨꯅ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯅꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯣꯏꯕꯨꯔꯦꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯁꯪꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯒꯤ ꯑꯄꯣꯛꯄꯗꯨ ꯃꯆꯥꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯁꯥꯎꯅꯤꯡꯅ, ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯕ ꯌꯥꯔꯦ꯫ ꯃꯁꯤꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯏꯍꯦ, ꯏꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯌꯦꯡꯁꯤꯟꯒꯗꯕ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯇꯕ ꯑꯁꯤꯗ ꯍꯥꯏꯕꯅꯤꯗ꯫ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯈꯟꯅꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯗꯨꯒꯤ ꯋꯥꯈꯜ ꯂꯩꯖꯗ꯭ꯔꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯁꯤꯡ ꯁꯥꯡ ꯂꯥꯛꯄꯗꯣ ꯃꯆꯥꯅꯨꯄꯤꯅ ꯁꯤꯗ ꯇꯠꯅ ꯌꯥꯗꯕ ꯑꯗꯨꯗ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯄꯥꯡꯊꯣꯛꯍꯧꯕꯅ ꯐꯒꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯁꯥꯎꯅꯤꯡꯅ ꯄꯔꯞ ꯄꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯁꯤꯡ ꯁꯥꯡꯂꯥꯛꯄꯁꯨ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯤ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯨ ꯇꯞꯅ ꯃꯄꯨꯔꯣꯏꯕꯗ, ꯏꯅꯤꯡꯊꯧꯁꯨ ꯄꯪꯐꯤꯡ ꯐꯤꯡꯒꯠꯄꯤꯈꯤꯅꯨ꯫ ꯑꯩ ꯌꯥꯅꯕ ꯊꯦꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯨꯡꯇꯤꯒꯤ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯌꯥꯖꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯆꯤꯡꯂꯥꯏꯒꯤ ꯃꯤꯍꯨꯜ ꯑꯗꯣ ꯐꯨꯗꯣꯛꯄꯤꯒꯅꯨ꯫ ꯅꯤꯡꯊꯧꯁꯤꯡ ꯁꯥꯡꯂꯥꯛꯄꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯒ, ꯃꯍꯥꯔꯥꯅꯤ, ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯐꯠꯇꯅꯕ꯭ꯔꯥ? ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯈꯪꯖꯩ, ꯃꯗꯨꯅꯕꯨ ꯑꯩꯍꯥꯛ ꯊꯦꯝꯖꯒꯦ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯀꯪꯉꯥꯅꯤꯅ ꯅꯍꯥꯛꯇꯤ ꯏꯪꯊꯕ ꯍꯥꯏꯕꯁꯤꯅ ꯅꯁꯔꯨꯛ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯈꯔ ꯊꯦꯝꯖꯔꯣ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯪꯉꯥꯒꯤ ꯃꯌꯥꯏ ꯑꯗ ꯅꯆꯥꯅꯨꯄꯤꯗ ꯈꯔ ꯄꯤꯌꯨ, ꯏꯪꯊꯕ ꯉꯝꯅꯕ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯒ ꯁꯥꯎꯅꯤꯡꯕ
ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯔꯨꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗ ꯂꯪ ꯑꯉꯥꯡꯕ ꯑꯃ ꯀꯤꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯪ ꯑꯉꯥꯡꯕ ꯑꯗꯨ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯪ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯗꯕ ꯌꯥꯗꯕ ꯂꯪ ꯑꯃꯁꯨꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯂꯪ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯁꯅꯥꯒꯤ ꯀꯨꯔꯥꯛ ꯑꯣꯟꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤꯆꯝꯁꯤꯡꯅ ꯂꯩꯕ ꯂꯩꯕꯥꯛꯇ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯤꯆꯝꯁꯤꯡꯅ ꯂꯩꯕ ꯂꯩꯕꯥꯛꯀ ꯐꯥꯎꯗꯣꯛꯅꯕ ꯌꯥꯅꯕꯒꯤ ꯂꯥꯏꯁꯣꯟ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯉꯥꯡꯃꯟꯕꯗꯒꯤ ꯄꯤꯔꯛꯈꯤꯕ ꯂꯥꯏꯁꯣꯟ ꯑꯗꯨ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯁꯣꯟ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯃꯤꯆꯝꯁꯤꯡꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯅ ꯊꯨꯡꯂꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯩꯊꯦꯜꯅꯤ꯫ ꯃꯐꯝ ꯑꯗꯨ ꯀꯩꯊꯦꯜ ꯑꯣꯏꯖꯔꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯀꯩꯊꯦꯜ ꯑꯗꯨ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯨ ꯈꯔ ꯑꯗꯨꯛ ꯆꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯌꯥꯝꯅ ꯋꯥꯔꯕ ꯐꯤꯖꯣꯜ ꯐꯥꯎꯕ ꯁꯦꯒꯥꯏꯕ ꯁꯦꯠꯄ ꯑꯃ ꯑꯣꯟꯗꯨꯅ ꯑꯆꯨꯝ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ, ꯃꯁꯛ ꯃꯇꯧ ꯃꯤꯑꯣꯏ ꯃꯤꯇ ꯋꯥꯠꯇꯕ ꯄꯥꯈꯪ ꯑꯃꯅ ꯉꯥ ꯌꯣꯜꯂꯤꯕ ꯑꯗꯨꯗꯅꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯁꯛ ꯏꯐ ꯐꯖꯈꯩ ꯉꯥꯒ ꯌꯣꯜꯂꯤꯁꯦ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯐꯥꯎꯏꯅꯦ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯌꯥꯝꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦꯕ꯫ ꯅꯨꯄꯥ ꯑꯗꯨ ꯏꯉꯛꯉꯛꯅ ꯆꯨꯝꯊꯥꯡꯗ ꯌꯦꯡꯂꯛꯂꯒ, ꯍꯥꯏꯌꯨ ꯏꯌꯥꯝꯕ, ꯑꯩꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯌꯨꯝꯁꯨ ꯂꯩꯖꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯛ ꯈꯔ ꯈꯔ ꯁꯨꯔꯒ ꯆꯥꯖꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯨꯝꯊꯥꯡꯅ ꯑꯣꯜꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯃꯗꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯏꯊꯟꯇꯅꯤ ꯌꯨꯝꯗꯨꯗ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯁꯤ ꯍꯥꯏꯕ꯭ꯔꯣ? ꯆꯨꯝꯊꯥꯡꯗꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕꯅꯕꯨ ꯂꯩꯍꯟꯕꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯏꯌꯥꯝꯕꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯖꯒꯦ, ꯁꯨ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯨꯖꯒꯦ꯫ ꯀꯩꯗꯧꯕꯒꯤ ꯏꯅꯥꯎꯕꯨ ꯊꯕꯛ ꯁꯨꯍꯟꯗꯣꯏꯅꯣ? ꯐꯔꯦꯁꯦ, ꯏꯌꯥꯝꯕ ꯉꯥꯁꯤꯡꯁꯦ ꯌꯣꯟꯕ ꯂꯣꯏꯕꯒ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯉꯥ ꯑꯗꯨ ꯌꯣꯟꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯥꯎꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯆꯨꯝꯊꯥꯡ ꯀꯧꯏ ꯏꯌꯥꯝꯕ꯫ ꯑꯣꯍꯣ, ꯑꯩꯒꯤꯅ ꯁꯦꯂꯣꯏ ꯉꯥꯛꯄ ꯀꯧꯏ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯦꯂꯣꯏ ꯍꯥꯏꯅ ꯁꯝꯅ ꯑꯗꯨꯃꯛ ꯀꯧꯅꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯏꯌꯥꯝꯕꯅ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯅ ꯇꯥꯆꯧ ꯍꯥꯏꯅ ꯀꯧ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯁꯦꯂꯣꯏ ꯉꯥꯛꯄ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯁꯦ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ, ꯏꯁꯣꯔꯅ ꯏꯊꯟꯇ ꯂꯩꯕꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯐꯪꯍꯟꯕꯤꯔꯦ꯫ ꯑꯗꯨ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯆꯨꯝꯊꯥꯡꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯕꯅ ꯐꯠ ꯍꯥꯏꯔꯛꯏ, 92 ꯁꯨꯔꯦ꯫ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯏꯉꯛꯉꯛꯅ ꯆꯨꯝꯊꯥꯡꯗ ꯌꯦꯡꯂꯛꯂꯒ, ꯍꯥ? ꯆꯨꯝꯊꯥꯡꯗꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯐꯠ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯩꯕꯨꯗꯤ 10 ꯆꯪꯂꯛꯏꯅꯤ ꯇꯥꯆꯧ꯫ ꯀꯩꯅꯣꯅꯦ, ꯑꯩꯒꯤ ꯏꯃꯥꯗꯣ ꯆꯍꯤ 92 ꯍꯥꯏꯔꯛꯄꯗ ꯂꯩꯈꯤꯗꯕꯅꯦ, ꯑꯗꯨꯅ 92ꯁꯨ ꯀꯥꯎꯕ ꯉꯝꯗꯕꯩ ꯆꯤꯟꯗ ꯄꯛꯂꯒ ꯂꯩꯔꯕ꯫ ꯑꯗꯣ ꯇꯥꯆꯧꯒꯤꯗꯤ? ꯍꯣꯏꯅꯦ, ꯑꯩꯗꯤ 92 ꯁꯨꯔꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯨꯔꯦ, ꯑꯩꯕꯨꯗꯤ 33 ꯍꯥꯏꯔꯛꯂꯤꯅꯤ꯫ ꯁꯦꯂꯣꯏ ꯉꯥꯛꯄꯒꯤ ꯆꯍꯤꯗꯨ ꯇꯥꯕꯗ ꯆꯨꯝꯊꯥꯡ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅ 9 ꯂꯣꯝꯗꯤ ꯍꯜꯂꯤꯅꯦ, ꯑꯗꯣ ꯃꯣꯏ ꯃꯤꯆꯝꯗꯗꯤ ꯆꯍꯤ 109 ꯍꯤꯡꯅꯩ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕꯁꯨ ꯆꯍꯤ 30 ꯔꯣꯝꯒ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯊꯤꯅꯩ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯑꯁꯤꯅ? ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯃꯇꯦꯛ ꯑꯗꯨꯃꯗꯤ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯒ, ꯉꯥ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯤ ꯐꯪꯍꯧꯗ꯭ꯔꯦ, ꯍꯧꯖꯤꯛ ꯊꯤꯒꯦ ꯍꯥꯏꯔꯁꯨ ꯉꯥ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯊꯤꯗꯧ ꯉꯥꯏꯔꯦ, ꯆꯍꯤꯁꯨ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯇꯥꯏꯕꯪ ꯅꯨꯄꯤꯗꯗꯤ ꯍꯥꯏꯕ ꯏꯀꯥꯏꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯅꯣꯛꯂꯒ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯨꯝꯊꯥꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯂꯛꯏ꯫ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯅꯣꯛꯂꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯗꯨꯅ, ꯇꯥꯆꯧꯁꯦ ꯅꯥ ꯌꯥꯝ ꯁꯤꯡ ꯂꯩꯔꯝꯃꯦ꯫ ꯏꯍꯦ, ꯅꯪꯅ ꯌꯥꯝ ꯂꯣꯟꯅ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯀꯃꯥꯏ ꯇꯥꯔꯨꯗꯣꯏꯅꯣ?
ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯆꯥꯛ ꯊꯣꯡꯂꯒ ꯑꯅꯤꯗꯨ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯇꯨꯝꯅꯕ ꯍꯥꯏꯅ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯦꯂꯣꯏ ꯉꯥꯛꯄ ꯃꯥꯒꯤ ꯐꯃꯨꯡꯗꯨ ꯐꯖꯅ ꯀꯟꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯗꯨꯅ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯆꯨꯝꯊꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ, ꯑꯩꯒꯤ ꯐꯃꯨꯡꯁꯦ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯨꯝꯕ ꯆꯟꯗꯕꯅꯤ, ꯑꯗꯨꯅ ꯇꯥꯆꯧꯅ ꯅꯪ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯅ ꯐꯖꯅ ꯀꯟꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕꯤꯔꯕꯅꯤ, ꯇꯨꯝꯃꯣ ꯂꯥꯛꯑꯣ." ꯆꯨꯝꯊꯥꯡꯗꯨ ꯏꯉꯛ ꯉꯛꯅ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯌꯦꯡꯂꯛꯂꯒ, "ꯇꯥꯆꯧꯗꯤ ꯀꯗꯥꯏꯗ ꯇꯨꯝꯗꯣꯏꯅꯣ? ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯊꯥꯔꯒ ꯇꯨꯝꯂꯒꯦ." "ꯇꯥꯆꯧ ꯑꯗꯨꯝ ꯐꯃꯨꯡꯁꯤꯗ ꯇꯨꯝꯕꯤꯌꯣ, ꯑꯩ ꯑꯣꯏꯅ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯒꯦ." "ꯌꯥꯗꯦ ꯌꯥꯗꯦ, ꯀꯩꯒꯤ ꯏꯅꯥꯎꯅ ꯊꯥꯔꯒ ꯇꯨꯝꯗꯣꯏꯅꯣ? ꯇꯥꯆꯧ ꯑꯗꯨꯝ ꯇꯨꯝꯒꯦꯁꯦ, ꯂꯥꯛꯑꯣ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ, ꯇꯥꯆꯧꯁꯨ ꯇꯨꯝꯂꯗꯕꯅꯤ, ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯂꯕ ꯃꯇꯨꯡ ꯆꯥꯔꯒ ꯉꯥ ꯇꯤꯛꯄ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯉꯥꯁꯤꯡꯗꯣ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯟꯕ ꯆꯠꯇꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤꯐꯝ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯗꯨ ꯁꯦꯂꯣꯏ ꯉꯥꯛꯄꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯋꯥꯈꯜ ꯈꯜꯂꯤ, "ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯨꯞꯅ ꯌꯦꯡꯈꯤꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯄꯥꯅꯤꯡꯊꯧꯗ ꯍꯥꯏꯔꯒꯦ." ꯏꯄꯥꯅꯤꯡꯊꯧ ꯍꯥꯏꯅ ꯍꯦꯛ ꯄꯟꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯅꯥꯒꯤ ꯀꯨꯔꯥꯛ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯒ ꯅꯨꯃꯤꯠꯇꯨꯃ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯁꯨ ꯌꯧꯒꯗꯕ ꯊꯥ 2 ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯒꯤ ꯂꯩꯐꯝꯗꯨ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯁꯨ ꯀꯨꯔꯥꯛ ꯑꯣꯟꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯅ ꯉꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄ ꯑꯗꯨꯗ ꯁꯦꯂꯣꯏ ꯉꯥꯛꯄ ꯏꯉꯛ ꯉꯛꯅ ꯆꯨꯝꯊꯥꯡꯗꯨ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯆꯨꯝꯊꯥꯡꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯆꯨꯝꯊꯥꯡꯗꯨ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯝꯊꯥꯡ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯌꯦꯡꯂꯛꯂꯒ, "ꯇꯥꯆꯧ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯁꯦ." ꯁꯦꯂꯣꯏ ꯉꯥꯛꯄ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯇꯥꯆꯧꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯨꯗ." "ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯁꯨ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯌꯥꯏꯅ, ꯑꯋꯥꯕꯁꯨ ꯅꯠꯇꯕꯁꯤꯕꯨ." "ꯉꯟꯅ ꯍꯧꯒꯠꯄꯗꯣ ꯅꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯉꯝꯂꯣꯏꯗ꯭ꯔꯅ ꯍꯥꯏꯕꯅꯤꯗ ꯇꯥꯆꯧꯅ꯫ ꯑꯗꯨ ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯕꯨ ꯍꯩꯕ꯭ꯔꯣ?" "ꯍꯩꯇꯗꯤ ꯀꯩꯅꯣ ꯇꯥꯃꯣ, ꯅꯨꯄꯤꯅꯕꯨ ꯍꯩꯇꯦꯕ꯭ꯔꯣ?" ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯕꯒ ꯆꯨꯝꯊꯥꯡ ꯃꯃꯤꯠꯇꯨ ꯈꯪꯂꯪ ꯂꯪꯊꯣꯔꯛꯂꯒ ꯐꯠ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯣꯏꯕꯅꯤ ꯇꯥꯆꯧ, ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯅꯨꯄꯤꯗꯒꯤ ꯇꯥꯗꯅ ꯍꯩꯌꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯁꯦꯂꯣꯏ ꯉꯥꯛꯄ ꯆꯨꯝꯊꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ, "ꯍꯣꯏ ꯍꯣꯏ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯤꯁꯤ." ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯑꯗꯣ ꯆꯨꯝꯊꯥꯡ ꯅꯣꯛꯃꯤ ꯌꯦꯡꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯉꯥ ꯇꯤꯛꯂꯨꯔꯕ ꯃꯇꯨꯡ ꯌꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄꯗꯅꯤ꯫ ꯐꯖꯔꯕ ꯁꯅꯥꯒꯤ ꯀꯨꯔꯥꯛ ꯑꯃ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯂꯥꯞꯇꯛꯅ ꯄꯥꯏꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯁꯅꯥꯒꯤ ꯀꯨꯔꯥꯛꯅꯤꯅ, ꯑꯁꯤꯒꯨꯝꯕ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯁꯅꯥꯒꯤ ꯀꯨꯔꯥꯛꯇꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ, ꯂꯥꯏꯒꯤ ꯀꯨꯔꯥꯛꯀ ꯑꯣꯏꯔꯖꯥꯠꯂꯥ? ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯆꯠꯂꯝꯕ ꯈꯣꯡꯀꯥꯞ ꯑꯗꯣ ꯈꯖꯤꯛ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯈꯣꯡꯀꯥꯞ ꯌꯥꯡꯈꯠꯂꯛꯂꯤꯕ ꯃꯈꯩ ꯀꯨꯔꯥꯛ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯨꯔꯥꯛ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ "ꯍꯩꯁ, ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯒꯤ ꯀꯨꯔꯥꯛ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯤꯅꯣ ꯀꯨꯔꯥꯛ ꯑꯗꯨ ꯎꯔꯒ ꯑꯩꯅ ꯃꯇꯨꯡ ꯏꯟꯅꯅꯤꯡꯂꯤꯕ ꯑꯁꯤꯅ? ꯀꯨꯔꯥꯛ ꯑꯗꯨ ꯇꯥꯟꯅꯔꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯀꯨꯔꯥꯛ ꯑꯁꯦ ꯑꯐꯕ ꯄꯤꯅꯕꯤꯕ ꯀꯨꯔꯥꯛꯅꯤ." ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯗꯨꯅ ꯉꯥ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯉꯥ ꯑꯗꯨ ꯐꯅ ꯌꯥꯝꯅꯗꯤ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯑꯃꯁꯨ ꯉꯥ ꯐꯪꯗꯕꯗꯒꯤ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯐꯪꯍꯧꯗꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯏꯕꯨꯡꯉꯣ ꯁꯦꯂꯣꯏ, ꯍꯌꯦꯡꯗꯤ ꯉꯥꯗꯣ ꯈꯔ ꯌꯥꯝꯅ ꯄꯨꯕꯤꯔꯛꯎ꯫ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕꯅꯤꯅ ꯉꯥ ꯊꯣꯡꯂꯒ ꯃꯤꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ." ꯑꯃꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ ꯁꯦꯂꯣꯏ, ꯏꯅꯦꯁꯨꯅꯦ ꯍꯌꯦꯡ ꯉꯥ ꯈꯔ ꯌꯥꯝꯅ ꯂꯧꯒꯅꯤꯀꯣ." "ꯍꯣꯏ ꯍꯣꯏ, ꯏꯅꯦꯁꯤꯡꯅ ꯍꯥꯏꯕꯗꯣ ꯑꯩ ꯄꯨꯖꯔꯛꯀꯦ." ꯅꯨꯄꯤ ꯑꯃꯅ, "ꯍꯧꯖꯤꯛ ꯂꯧꯔꯨꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ?" "ꯏꯅꯦ, ꯑꯌꯨꯛ ꯉꯟꯇꯥ ꯅꯠꯇ꯭ꯔꯕꯗꯤ ꯉꯥ ꯐꯪꯗꯤꯌꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯉꯥ ꯈꯔ ꯇꯥꯡꯕ ꯃꯇꯝ ꯑꯣꯏꯌꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝꯗ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯅ ꯉꯁꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯅꯤꯡꯁꯤꯡꯉꯤ꯫ "ꯍꯌꯦꯡꯗꯤ ꯉꯥꯗꯣ ꯈꯔ ꯌꯥꯝꯅ ꯄꯨꯕꯤꯔꯛꯎ. ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕꯅꯤꯅ ꯉꯥ ꯊꯣꯡꯂꯒ ꯃꯤꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ."
Wahai adu ningsing mayum yaurakli. Yum yauraklabada siloi ngakpadu imungda sanglaktuna manau nupabu kawi. Inaw! Chumthang maninglomdagi makhut hamlaga changlaklaga. Tacho, kai haige? Kari tawribano nangbo? Maningda henjang napi khara haurisi semlubane. Fazana hawba ngamnaba haidana. Adu taso yam ngalina halakpa. Ngasidi nga daw mitna kupada loikre. Adunani. Ado taso kainumta hangge. Kaibuna tacho? Nangi napok namisibu karum kandano. Chumthangduna fet tawraga. Mathang thagi purnima namitani tacho. Adudi kuidridana. Ngasi kuntarukni pangbo oirambane. Adu nangbo kari pamgene. Apamba ma hekta hayo. Tacho legi. Siloi ngakpagi wadu tabada chumthang mapi ira chilai. Madu ubada siloi ngakpadu. Chumthangi manakta changsinduna konsinbiraga. Ihe. Adugi buka pahuna bro. Adumai tawno. Tacho nungaite. Farisi. Aina thokpa ama yenglaga pirake. Tacho. Nangse aigi iyambo ina phangjabase. Aigi laibak faiko. Aisu laibak am phai. Inaw kapchet pam phangise. Namidangi matamni. Anido sak taminarambadagi siloi ngakpadu karigumba ama khanging ningsinglagtuna. Aidi ngasai nangonda wa amatang gitaraga kawidana. Kidarogi tacho. Ngasai aina nga tikluraba matung yolunaba haiduna kaithilgi maikairum chappada. Sanagi kurak ama masek mangalga loinana paibadu ubada karigino khangdana matung inaningba ama phawbadagi inabane. Adubo ina khongkap yankhatliba makhai kurakta asum lapthokiduna kaithil yobagadi mangkhre. Mahakna ibu kaithil adu yohonkhiba khangautre. Mada laigi kurak soidana oigani. Afaba pinabiba kurakni. Adagi ngasi ina nga singada mitna kupada loiba ngamliba adusu kurak adunara haina khalibane. Taifang sema mapuna tacho aikhuenigi awabasi ubibadagi mateng panglunaba tharakpa kurak oirambasu yai tacho. Aisu madumakni khalibase. Asumna namit adamasu hawkhre mathangi namitni. Siloi ngakpadu ngarang thokhiba thodo aduga chap manan thoklami. Nga mayam ama purakpa adusu khudak aduda loiraduna mayum maikei panglakli. Mayum halakpaga harauna chumthangda pausu tamjarami. Tasengna laigi kuraknina. Tachona thingnaribadu karigumba ikhoigi yumanak asidaga pailaklabadi phakranida nangsu ujanaba. Siloi ngakpagi wa aduda chumthang kari sukhumda nokfetawna adumaktari. Nongmagi ahing amani siloi ngakpagi manglanda sanagi kurak adu urami. Siloi ngakpana mahaki yumdagi thoklake tawbaga kurak adu magi manak tamna paisilai. Siloi ngakpadu madu ubada ingangakna sanagi kurak ase. Ngasidi ahigi yumdaga paisilaine. Asumna haibaga tawbaga kurak adu siloi ngakpagi masada koiduna koipai pairamlaga mang thaduna khajik paiba hawi. Siloi ngakpadi adumak leplaga leiri mado. Mahakna adumna leplaga leiringaida kurak adu amukasu paisilaklaga koipai pairaga amu mang thaduna paiba hawkhre. Matawdu ubada siloi ngakpa nakfetawna khangingba amaga loinana kurak adugi matung inei. Ngaihaki matung kurak adu mafam amada chaplepkhre. Siloi ngakpasu karino khana chapleplaga yengi. Mangda uribadu nungzaw kaya amana wangna khagatpa pal amani. Nungzaw sing adugi mathakta fazaraba uri warigi lei kaya amana leitengli pal adugi mayai oiriba changpham aduna jum lawba uri warina khanthaduna lei. Yengbada adugi matik pukning huna ningthijaba mafamni. Siloi ngakpana asum yenglingai kurak adudi manungda changkhre. Kurak aduna hek changkhibaga siloi ngakpasu tapna changlakpada ure. Fazaraba chawkhraba pukhi ama leiriba adu. Pukri adugi mapandana machu kayagi fazaraba leising hauri. Isang sangma napi kayana koishinduna. Siloi ngakpa pukri adugi manakta changsilaktuna yengluba matamdadi ising ada adugi matik lulu lawba khudak aduda kanduna thakpa yaba isinggu leirami. Pukrigi manung adudana masugi fazaba ngazaw kaya amasu saduna lei. Madu sing adubu ubada siloi ngakpa tapna machinda soli. Onthokna fazakrida nga sing asidi. Masibu aina pharuraga kishu tawroidaba jala. Asi khana sanagi kurak tu kadaida leibano haina yenglei. Kurak adu pukrigi asongwangmada paiduna leibadu ubada khonjel horapna hairei. Sanagi kurak karigumba aina nga sing asi phaba yaragadi inaga sida laktuna koina amta paibiramo. Wahai sing adu haibaga kurak adu changsilaktuna koina pairamnaga amu paithokre. Siloi ngakpa nakfetawna pukri adudagi nga sing adu pharaga mahagi tunggol asoba aduda hapna nokmi tawi haizei asumna. Ngasigi numise onthokna laibak phaba haibadani.
ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯁꯦꯂꯣꯏ ꯉꯥꯛꯄ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ ꯆꯨꯝꯊꯥꯡꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯣ ꯇꯥꯆꯧꯅ ꯑꯁꯨꯛꯌꯥꯝ ꯊꯦꯡꯉ ꯐꯥꯎ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯊꯧꯅꯥ ꯋꯥꯇꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯣꯏꯅꯦ ꯃꯇꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯂꯝꯂꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯏꯁꯩꯒ ꯉꯪꯂꯒ ꯋꯥꯈꯜ ꯑꯃꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯆꯨꯝꯊꯥꯡꯗ ꯉꯔꯥꯡ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯧꯕꯗꯒꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯏꯅꯥꯎ ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯐꯥꯎꯏ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯃꯪꯇꯥꯛꯅꯦ ꯑꯩꯒꯤꯗꯣ ꯃꯔꯝꯗꯤ ꯉꯔꯥꯡ ꯃꯪꯂꯥꯟꯗ ꯎꯕꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯈꯦꯠꯅꯗꯅ ꯊꯣꯛꯂꯤꯕꯁꯦ ꯃꯪꯇꯥꯛꯅꯤ ꯆꯨꯝꯊꯥꯡꯁꯨ ꯁꯦꯂꯣꯏ ꯉꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯇꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯌꯨꯛꯀꯤ ꯃꯝꯂꯤꯕ ꯃꯇꯝꯗꯒꯤ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯕ ꯁꯤꯜ ꯂꯥꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯥ ꯃꯉꯥꯜ ꯈꯖꯤꯛ ꯈꯖꯤꯛ ꯊꯣꯛꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯆꯨꯝꯊꯥꯡꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯅꯁꯥ ꯅꯎ ꯁꯦꯡꯗꯣꯛꯂꯨꯔꯣ ꯇꯥꯆꯧꯅ ꯀꯩꯅꯣ ꯈꯔ ꯆꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯔꯕꯅꯤ ꯆꯨꯝꯊꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯁꯦꯝ ꯁꯥꯕ ꯑꯆꯥ ꯑꯊꯛꯇ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯐꯖꯅ ꯌꯣꯝꯂꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯨꯝꯊꯥꯡꯗ ꯄꯤꯔꯛꯏ ꯆꯨꯝꯊꯥꯡ ꯍꯔꯥꯎꯅ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯗꯨꯅ ꯇꯞꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯣꯠꯁꯛꯇꯨ ꯄꯤꯛꯇꯛ ꯇꯧꯅ ꯔꯥꯁꯤ ꯂꯩꯕ ꯁꯅꯥ ꯃꯆꯨꯒꯤ ꯀꯨꯔꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯨꯝꯊꯥꯡꯗꯨ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ ꯃꯤꯇꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯨꯈꯤꯕꯒꯨꯝ ꯇꯧꯏ ꯆꯨꯝꯊꯥꯡꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯥꯎꯕꯨ ꯄꯥꯝꯖꯔꯕ ꯇꯥꯆꯧꯅ ꯄꯤꯔꯤꯕ ꯑꯁꯤꯕꯣ ꯆꯨꯝꯊꯥꯡ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯂꯒ ꯅꯣꯛꯃꯤ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯌꯦꯡꯂꯛꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯦ ꯇꯥꯆꯧ ꯃꯤꯇꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯍꯨꯈꯤꯕꯅ ꯃꯤꯠ ꯀꯨꯞꯄ ꯐꯥꯎ ꯉꯥꯏꯍꯥꯛ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯉꯤꯅꯤ ꯆꯨꯝꯊꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯏꯪ ꯂꯥꯎꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯃꯗꯨ ꯎꯔꯨꯕꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ ꯆꯨꯝꯊꯥꯡꯗꯣ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗꯅ ꯌꯣꯏꯕꯨꯔꯦ ꯂꯩꯕꯥꯛꯇꯅꯤ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯨ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯝꯕ ꯅꯥꯏꯇꯣꯝ ꯁꯥꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥ ꯐꯥꯒꯦ ꯇꯧꯅ ꯎꯔꯛꯇ꯭ꯔꯕꯗ ꯀꯔꯝꯕ ꯃꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯒꯤ ꯇꯥꯗꯅ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯨ ꯃꯆꯥꯒꯤ ꯀꯥꯒꯤ ꯐꯝꯐꯝ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯊꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯍꯟꯗ ꯀꯞꯆꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯂꯩꯃ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯣ ꯀꯞꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯉꯁꯤꯁꯦ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯦ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯣꯟꯅꯨꯡꯁꯦ ꯏꯔꯥꯡ ꯂꯥꯡꯕꯒꯤ ꯃꯍꯨꯠꯇ ꯄꯨꯡꯁꯦꯛ ꯆꯤꯛꯅ ꯂꯩꯕꯁꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯑꯩ ꯎꯅꯤꯡꯉꯦ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯣ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯩꯁꯨ ꯏꯆꯥꯕꯨ ꯊꯤꯔꯤꯕꯁꯤꯗꯤ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯐꯪꯅꯕ ꯊꯤꯒꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤ ꯀꯣꯏꯅ ꯊꯤꯔꯕꯁꯨ ꯐꯪꯗꯕ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗꯕꯅꯤ ꯑꯇꯩ ꯃꯐꯝꯗ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯐꯪꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯆꯝꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯌꯧꯈ꯭ꯔꯕ ꯃꯥꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯑꯣꯏꯔꯤꯕꯁꯦ ꯃꯍꯥꯛꯅ ꯑꯉꯥꯡꯕ ꯂꯪ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯁꯤꯅꯤ ꯂꯪ ꯑꯁꯤ ꯌꯥꯎꯔꯒꯗꯤ ꯃꯤꯆꯝꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯂꯝꯒꯗꯕꯅꯤ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯨꯝꯊꯥꯡꯗꯣ ꯃꯄꯥꯟꯗ ꯐꯝꯂꯒ ꯄꯨꯔꯅꯤꯃꯥꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯐꯖꯔꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯖꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯗꯣ ꯑꯩ ꯂꯩꯇꯕꯗ ꯋꯥꯔꯝꯒꯅꯤ ꯑꯩꯁꯨ ꯋꯥꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯌꯣꯏꯕꯨꯔꯦꯜꯗ ꯍꯟꯕ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯂꯔꯣꯏ ꯁꯦꯂꯣꯏ ꯉꯥꯛꯄꯕꯨ ꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯩ ꯂꯩꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯤ ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤ ꯇꯟꯖꯥꯗꯨꯗ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯆꯨꯝꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯥꯅ ꯁꯦꯝꯂꯛꯄ ꯍꯩ ꯃꯍꯤꯗꯨ ꯄꯤꯔꯛꯏ ꯁꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ
ꯀꯩꯀꯩꯅꯣ ꯄꯪꯆꯥ ꯆꯥꯁꯟꯕꯗꯨꯗ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯁꯦꯝꯂꯛꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯨꯝꯊꯥꯡꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯁꯦꯂꯣꯏ ꯉꯥꯛꯄ ꯐꯝꯊꯔꯛꯄꯒ ꯆꯨꯝꯊꯥꯡꯅ ꯇꯥꯆꯧ ꯌꯣꯏꯕꯣꯔꯦ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯇꯥꯔꯕ꯭ꯔꯥ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯆꯨꯝꯊꯥꯡꯗ ꯌꯦꯡꯂꯛꯂꯒ ꯅꯍꯥꯜꯋꯥꯏ ꯑꯕꯣꯛꯅ ꯂꯤꯕꯗ ꯇꯥꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯕꯣꯛꯅ ꯌꯣꯏꯕꯣꯔꯦ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯌꯥꯝ ꯂꯤꯕꯤꯔꯝꯃꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯌꯨꯔ ꯇꯥꯆꯧ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯆꯨꯝꯊꯥꯡꯒꯤ ꯃꯇꯧꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯤꯌꯨ ꯂꯤꯌꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯆꯨꯝꯊꯥꯡꯗꯨ ꯌꯣꯏꯕꯣꯔꯦꯜ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯌꯣꯏꯕꯣꯔꯦꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯆꯍꯤ 100 ꯐꯥꯎꯕ ꯍꯤꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯥꯆꯧ ꯃꯣꯏꯅ ꯆꯍꯤ 109 ꯁꯨꯔꯛꯄ ꯃꯇꯝꯗ ꯁꯣꯟꯖꯤꯜꯂꯛꯏ ꯍꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯌꯣꯏꯕꯣꯔꯦꯜ ꯂꯩꯕꯥꯛꯇ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯄꯣꯛꯂꯛꯏ ꯍꯥꯏꯌꯦ ꯁꯥ ꯉꯥ ꯂꯩꯅꯆꯤꯡꯕ ꯃꯄꯣꯛꯇ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯄꯨꯡ ꯈꯔ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄꯗ ꯑꯣꯏꯔꯛꯄ ꯖꯤꯕꯗꯣ ꯑꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯖꯤꯕ ꯑꯗꯣ ꯑꯗꯨꯃꯛ ꯑꯣꯟꯗꯨꯅ ꯂꯩꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕ ꯂꯣꯏꯅꯃꯛ ꯑꯣꯟꯅꯩ ꯑꯃꯠꯇꯁꯨ ꯃꯥꯟꯅꯗꯦ ꯃꯄꯥꯅ ꯂꯪꯖꯥ ꯑꯣꯏꯕ ꯌꯥꯎꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯩ ꯑꯣꯏꯕꯁꯨ ꯌꯥꯎꯅꯤ ꯃꯆꯥꯅ ꯊꯤꯑꯕ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯒ ꯇꯥꯆꯧ ꯑꯩꯅ ꯍꯟꯗꯛ ꯏꯃꯥꯅ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯧꯖꯤꯛ ꯌꯣꯏꯕꯣꯔꯦꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯁꯦ ꯆꯤꯡꯂꯥꯏꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ ꯀꯪꯉꯥ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤꯗꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯌꯦꯡꯂꯛꯏ ꯁꯦꯂꯣꯏ ꯉꯥꯛꯄꯗꯤ ꯍꯥꯟꯅꯗꯒꯤ ꯆꯨꯝꯊꯥꯡꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯆꯨꯝꯊꯥꯡꯅ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤ ꯑꯣꯏꯔꯤꯅꯣ ꯇꯥꯆꯧꯅ ꯍꯦꯛ ꯎꯏ ꯍꯥꯏꯕ ꯁꯅꯥꯒꯤ ꯀꯨꯔꯥꯛꯇꯨꯅꯤ ꯍꯥ ꯑꯁꯦꯡꯕꯒꯤ ꯃꯥꯅꯤ ꯇꯥꯆꯧ ꯑꯗꯣ ꯏꯅꯥꯎ ꯅꯣꯏ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯌꯣꯏꯕꯣꯔꯦꯜ ꯂꯩꯕꯥꯛꯇꯒꯤꯅꯤ ꯇꯥꯆꯧ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯃꯍꯩ ꯀꯌꯥ ꯌꯥꯎꯏ ꯑꯗꯨꯗꯣ ꯑꯩꯒꯤ ꯏꯃꯥꯗ ꯄꯤꯔꯝꯕꯖꯥꯠꯅꯤ ꯑꯍꯣ ꯑꯩꯅ ꯉꯁꯥꯏꯈꯩ ꯌꯥꯝ ꯈꯪꯅ ꯋꯥꯔꯤ ꯂꯤꯌꯦ ꯈꯜꯂꯤꯁꯤꯗꯤ ꯁꯤꯅꯅꯤꯗꯅ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯑꯝꯇ ꯄꯤꯔꯝꯗꯕ꯭ꯔꯣ ꯑꯩꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯄꯤꯗꯕꯅꯦ ꯑꯗꯨꯒ ꯄꯤꯔꯝꯗꯥꯏꯗ ꯏꯃꯥꯗꯣ ꯊꯃꯣꯏ ꯂꯩꯅꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯇꯥꯃꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯣꯏꯕꯣꯔꯦꯜ ꯂꯩꯕꯥꯛꯇ ꯆꯠꯄ ꯐꯪꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯐꯪꯒꯗ꯭ꯔꯅꯦ ꯑꯩꯈꯣꯏꯕꯣ ꯆꯨꯝꯊꯥꯡ ꯅꯣꯛꯃꯤ ꯀꯅꯥꯅ ꯈꯪꯕ ꯇꯥꯆꯧꯅ ꯌꯣꯏꯕꯣꯔꯦꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯨ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯌꯣꯏꯕꯣꯔꯦꯜ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯃꯝꯂꯤꯕ ꯃꯇꯝꯅꯤ ꯆꯨꯝꯊꯥꯡꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯍꯤꯞꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯂꯣꯏ ꯉꯥꯛꯄꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯨꯝꯊꯥꯡꯗꯨ ꯑꯁꯨꯝ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯃꯁꯦꯛ ꯃꯉꯥꯜꯅ ꯌꯣꯝꯂꯕ ꯁꯅꯥꯒꯤ ꯀꯨꯔꯥꯛ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ ꯆꯨꯝꯊꯥꯡꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯥꯏꯊꯣꯔꯛꯄꯗꯅꯤ ꯃꯄꯥꯟ ꯅꯤꯡꯊꯧ ꯁꯤꯛꯁꯥꯡ ꯂꯥꯛꯄꯗꯨ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯃ ꯑꯣꯟꯗꯨꯅ ꯃꯝꯂꯤꯕ ꯑꯗꯨꯗ ꯄꯥꯏꯔꯛꯄꯗꯣ ꯆꯨꯝꯊꯥꯡ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯣꯏꯕꯣꯔꯦꯜ ꯂꯩꯕꯥꯛꯇꯅꯤ ꯆꯨꯝꯊꯥꯡꯒꯤ ꯀꯥꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯅ ꯑꯣꯜꯂꯕ ꯀꯪꯉꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯅ ꯑꯣꯟꯕ ꯁꯅꯥꯒꯤ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯃꯁꯥ ꯐꯟꯗꯣꯔꯛꯇꯨꯅ ꯀꯣꯟꯕꯤꯔꯝꯃꯤ ꯅꯤꯡꯊꯧ ꯁꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯃꯤꯆꯝꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯨꯔꯤꯕꯗꯣ ꯆꯨꯝꯊꯥꯡ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯅꯤꯡꯊꯧ ꯁꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯈꯨꯝꯗ꯭ꯔꯕꯁꯨ ꯏꯄꯥ ꯈꯪꯏ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯅꯤꯡꯕꯅ ꯏꯄꯥꯅ ꯍꯪꯕꯅꯤ ꯏꯆꯥꯕꯨ ꯎꯕꯒ ꯏꯄꯥꯅ ꯈꯪꯈ꯭ꯔꯦ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯤꯆꯝꯒ ꯑꯩꯈꯣꯏꯒ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯏꯄꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯏꯆꯥꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯂꯩꯔꯕꯗꯤ ꯍꯥꯏꯌꯨ ꯏꯄꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯗꯕ ꯆꯨꯝꯊꯥꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ ꯀꯔꯤ ꯍꯥꯏꯕ ꯃꯤꯆꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯀꯔꯝ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯔꯩ ꯇꯧꯅꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯊꯦꯝꯊꯔꯒ ꯃꯄꯨꯔꯣꯏꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯆꯨꯝꯊꯥꯡꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯖꯤꯜ ꯌꯧꯅ ꯊꯣꯛꯂꯨꯔꯒ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯄꯔꯞ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯥꯅꯕ ꯍꯥꯏꯅꯈꯤ ꯆꯦꯟꯗꯤ ꯆꯦꯟꯈꯤꯅꯨꯀꯣ ꯑꯃꯨꯛ ꯏꯃꯥ ꯅꯪ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡ ꯀꯥꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ
Masagi matau aduda ningthau singsang lakpasu nungairꯛꯇ꯭ꯔꯗꯨꯅ Maharani ꯂꯥꯏꯖꯔꯦꯜꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ. Maharani, ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛ ꯐꯥꯎꯕ ꯎꯒꯤ ꯐꯪꯗ꯭ꯔꯦ. ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤ ꯊꯕꯛꯅꯣ ꯏꯅꯤꯡꯊꯧ? ꯏꯆꯥꯅ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯩ ꯌꯦꯡꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯁꯦꯂꯣꯏ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯁꯦꯂꯣꯏ ꯉꯥꯛꯄꯗꯤ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯦꯂꯣꯏ ꯉꯥꯛꯄꯒꯤ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯇꯞꯅ ꯀꯧꯔꯛꯏ. ꯇꯥꯆꯧ! ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯊꯥ ꯁꯥꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯂꯒ ꯃꯄꯤ ꯏꯔꯥꯆꯦꯅ ꯄꯔꯞ ꯄꯔꯞ ꯆꯨꯝꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯝꯃꯤ. ꯏꯅꯥꯎ! ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ? ꯅꯨꯃꯤꯠ 8-4 ꯁꯨꯔꯛꯂꯦ. ꯏꯌꯥꯝꯕꯅ ꯅꯪꯕꯨ ꯊꯤꯌꯨ. ꯐꯠꯇꯕ ꯃꯤꯑꯣꯏꯅ ꯏꯅꯥꯎꯕꯨ ꯐꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎ ꯄꯥꯈꯠꯄ ꯐꯥꯎꯏ ꯏꯌꯥꯝꯕꯅ. ꯍꯥꯏꯌꯣ, ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗ ꯑꯣꯏꯗꯕ ꯋꯥꯍꯩ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ. ꯇꯥꯆꯧ, ꯑꯩꯗꯣ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯕꯒꯤ ꯉꯥ ꯐꯥꯕ ꯆꯠꯄꯅꯦ. ꯈꯔ ꯂꯥꯞꯅ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯨꯗ. ꯑꯗꯨꯒꯗꯤ ꯉꯥ ꯐꯥꯔꯣꯏ ꯀꯥꯈꯠꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨꯅ ꯐꯥꯔꯒ ꯋꯥꯍꯪ ꯃꯌꯥꯝ ꯑꯃꯁꯨ ꯍꯪꯉꯤ. ꯑꯗꯨꯗ ꯑꯩꯅ ꯇꯁꯦꯡꯅ ꯈꯪꯗꯕꯗꯒꯤ ꯐꯥꯕꯅꯦ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯅꯨꯃꯤꯠ 8 ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯌꯨ. ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ, ꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩ ꯍꯜꯂꯛꯇꯕꯅꯦ. ꯆꯨꯝꯊꯥꯡꯒꯤ ꯋꯥ ꯑꯗꯨꯗ ꯁꯦꯂꯣꯏ ꯉꯥꯛꯄꯁꯨ ꯊꯥꯖꯔꯗꯨꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ. ꯇꯥꯆꯧꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯥꯆꯧꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯦ? 9-8 ꯑꯩꯅ ꯏꯅꯥꯎ ꯃꯥꯡꯈꯤꯕꯒꯤ ꯇꯧꯐꯝ ꯈꯪꯗ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯈꯩ ꯊꯤꯔꯤꯅꯤ. ꯃꯇꯨꯡꯗꯗꯤ ꯇꯥꯆꯧꯕꯨ ꯑꯁꯨꯝꯅ ꯋꯥꯍꯟꯒꯅꯨꯀꯣ. ꯍꯣꯏ ꯇꯥꯆꯧ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ. ꯅꯣꯡꯃ 2 ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨ ꯃꯨꯟꯅ ꯈꯪꯂꯛꯂꯦ. ꯀꯔꯤꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤꯅ ꯁꯦꯂꯣꯏ ꯉꯥꯛꯄꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯅꯣ ꯍꯥꯏꯕꯗꯣ. ꯁꯣꯝꯗꯅ ꯆꯨꯝꯊꯥꯡꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯁꯦꯂꯣꯏ ꯉꯥꯛꯄꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯄꯤꯔꯛꯈꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯀꯨꯔꯥꯛꯀꯤ ꯃꯤꯇꯝ ꯑꯗꯨꯗ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯇꯨꯅ ꯁꯦꯂꯣꯏ ꯉꯥꯛꯄ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯆꯨꯝꯊꯥꯡꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯦ. ꯃꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ. ꯃꯍꯥꯛꯅ ꯆꯦꯟꯊꯔꯛꯄꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯟꯅꯔꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯈꯥ ꯌꯧꯔꯛꯄꯒ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜ, ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯃꯗꯤ ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯄꯨꯟꯅ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯎꯕꯗ ꯆꯨꯝꯊꯥꯡ ꯅꯣꯛꯐꯦꯠ ꯇꯧꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯗꯨ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯌꯦꯡꯂꯛꯂꯒ ꯏꯆꯥꯕꯨ ꯍꯧꯖꯤꯛ ꯆꯃꯝꯅꯕ ꯀꯔꯤ ꯂꯩꯔꯤꯒꯦ? ꯂꯩꯇ꯭ꯔꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯕꯤꯔꯦ. ꯅꯤꯡꯊꯧ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯏꯄꯥꯅ ꯁꯤꯟꯅꯒꯗꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯕꯅꯤ. ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯀꯪꯉꯥꯒꯤ ꯃꯍꯩ ꯑꯗꯨꯗ ꯉꯥꯏꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯂꯣꯏ ꯉꯥꯛꯄꯗ ꯌꯦꯡꯂꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯒ ꯏꯆꯥ ꯁꯦꯂꯣꯏ, ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯌꯣꯏꯕꯨꯔꯦꯜ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯍꯤ 300 ꯍꯤꯡꯒꯗꯕ ꯑꯁꯤꯗ ꯆꯨꯝꯊꯥꯡ ꯅꯈꯣꯏ ꯑꯅꯤ ꯅꯆꯥꯅꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ. ꯁꯦꯂꯣꯏ ꯉꯥꯛꯄꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯪꯖꯔꯅꯤ ꯏꯄꯥ ꯅꯤꯡꯊꯧ. ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯔꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯗ ꯑꯩꯒꯤ ꯀꯪꯉꯥꯒꯤ ꯃꯍꯩ ꯑꯁꯤ ꯁꯤꯟꯅꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯨꯝꯊꯥꯡ ꯑꯃꯗꯤ ꯁꯦꯂꯣꯏ ꯉꯥꯛꯄꯒꯤ ꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯣ ꯁꯤꯟꯅꯔꯝꯃꯤ. ꯅꯣꯡ 2ꯒꯤ ꯃꯇꯨꯡꯅꯤ ꯁꯦꯂꯣꯏ ꯉꯥꯛꯄ ꯑꯃꯗꯤ ꯆꯨꯝꯊꯥꯡꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ.